अहानबदा मरोइबा पाव हौखिबा लिसिंग अनि कुलहुमदोय मे अहुमदगी लमदम असिगी नुपीसिंगना लौरक्लिबा थौदांग आइखोइना काउफम थोकते हाइना चीफ मिनिस्टर एन बिरेन फोंदोखरे बोसेमना लौबा HSLC एग्जामिनेशन लिसिंग अनि कुनमंगा मथंग चहीगी फेब्रुआरी थागी अहुम सुबा सयोल फाउदा पांगथोकनबा होटनरी चेयरमैन कमाल बाबूगी मतंगदा हाई कोर्ट की डायरेक्शन मतुंग इना सेमखिबा इंक्वायरी कमिटी की रिपोर्ट सील कवर तौदुना पिखलखरे करंबा मतमदा PM मणिपुर चटकनी अमित शाहना कैदोंगै पार्लियामेंट मणिपुर की मतंगदा पुथोकनी गौरव गोगोई Security Force की ऑपरेशन दा बोम यावनो मसिंग यामलबा खुसु खुलाइसिंग फागत पंगंख्रे अमदी कुंबी AC की फबाकचाव इखाई की लौमी तरेता MLA S प्रेमचंद्रना लुपालिसिंग मंगा मंगा की केस एवार्ड लाउथोख्रे ममी टीवी की नुंगतिल की पाउ मिएंग ताबिरम लिबा ख्वाई खुदिंगमक सिंगामयुम सामिना सेकना तरामना ओकचरी नुपिला नुमितना लाकपदा ममी टीवी की माइकैदगी लमदम असिदा लैरिबा मिपुंग खुदिंगमक्ता याइफा पाउजल पिजरी मतम अदुगी थौना फरबी इमासिंग अदुगी थौना लिंगजेट ngasiगी मणिपुरी नुपीसिंगदा ममी तारी मणिपुर काइबा यादे हाइदुना थौना फाना लेपीखिबी मणिपुरी इमासिंग अदुगी तुंग इन्नबा होटनरसी तंगदु लेताद्रबा लमदम असिबु शांति ओहन्नबा अमदे इंगना चिकना लैनबा आइखोइ पुमनमकना होटनमिनरसी हाइना याइफा पाउजल पिजरी पाउ संदोकना अमुक मिएंग तामिनरसी हौखिबा लिसिंग अनि कुलहुमदोयगी मे अहुमदगी लमदम असिगी नुपीसिंगना लौरक्लिबा थौदांग आइखोइना काउफम थोकते हाइना चीफ मिनिस्टर एन बिरेन सिंगना फोंदोरक्ले वफम असे ngase मरिफु मंगारक सुबा नुपीलान निंसिंग नुमित का मरी लेना GP वुमेन कॉलेज ता पांगथोखिबा नुपीलान नुमित लिसिंग अनि कुनमरी की थौरंगा मरी लेना पांगथोखिबनी थौरम अदुदा चीफ मिनिस्टर एन बिरेन लुचिंगदुना मियामना नुपीलान सरुक याखिबा थवाई कटख्रबा इमासिंगी मफमदा हाइकट लाइकट तमदुना इकाई खुमनबा उतके चीफ मिनिस्टर मखा तारादुना हाइखिबदा हौखिबा मे अहुमदगी था 19 चुपना तंगदु लेतादना लैरिबा लमदम असिगी नुपीसिंगना लौरिबा थौदांग थगतबा ngamde ngasisu ima kayana ahing yarektuna masa kaya bungak senduna leiri ima singna lepliba asumna aikoi pumnamakna punna lepminarabadi iramdam amadi ijati asibu kanba ngamgani aikoi amata oina lingjen manasi amana amabu hunnaba toklase haina fongdoke maram aduna lamdam asigi nupi singi tawimal khangba utpa oina lengak asina district kuding makta chingyaw na ima kaithel saba loire nauna sangaga daba ima market tarahumdoi muk amasu saba loiduna leire masida natana chahi nifu suraba nupi singi damak ima nong thanglei ma pension scheme haudokre amadi art and culture gi lamdasu artist singi tengbang piduna mateng kaya ama pangli haina fongdorake नुपीलान नुमितना लाकपदा चीफ मिनिस्टर एन बिरेना लमदम असिदा लैरिबा मुपुन खुदिंगमक्ता याइफा पाउजल पिरक्ली चीफ मिनिस्टर ना मखा तारादुना मतम अदुगी थौना फरबी इमासिंग अदुगी थौना लिंगजेन ngasiगी मणिपुरी नुपीसिंगदा ममी अदुमक तारी मणिपुरी नुपीसिंगना लेंगाक अमसुंग प्राइवेट इंस्टीट्यूशन कयादा मरु ओइबा पोस्टिंग पाइदुना जाति असिबु सेंगतपदा चौ यामना चाउना थौदांग यारी इमासिंग अदुगी थौना लिंगजेन नौहौना निंगसिंगदुना मणिपुर की अपुनबा सक्तम अमदे शांति दा सिंगना रक्लिबसिंग थेंगनमिनदुना माइथीबा पीबा मतम ओइरक्ले हाइकी साउथ ईस्ट एशिया से पे यामना शक्ति लेबा लेबा होने पे लाकी मयाम हेन खंगिरबनी अदुना इमासिंगी तबिमल खंगबा अदुगा नुपीसिंगी मणिपुरी नुपीसिंगी टैलेंट मोई हार्ड वर्किंग मोई conviction and commitment पुनमक कोई ये का कोई नौने कोई लाक्से की गवर्नमेंट 2017 दगी कोई करमाई तो दोने इमासिंगी नुपीसिंगी फिल्म से फकत कदगी है कोई हम अन्ना होनर का लाक्से की बनी इमा मार्केट सेमेलोन दा इमासिंगी
nong marakan sa marakan lambi na pamuda o sa iyo laga masama susana na mga mayam ito daw susana na ba ito district khudi magta Manipuri singi district yauna loy na ito ima kayo sa tamang kumite singi district kuna may koy loy na cover tampaki district sing soya may koy moon market koy cover to district katana na uji uji so koy sangga ka na market ang bis yang may Nambol Bisnupur Moirang Lamlat apagi Palel agi Andro mayam yaw may koy market na market fishing lang kapay tara ko budoy mo di maya sa pagwasila na sangga na sida na na jahi nimfu surubi isan jing isi siang thok pembilik teba masagi kajik tebor semati bang apa ini kau ina iman tentang lima pensiun scheme hobo kanda kau saya ini pun di mata kau lagi di loy na kau pensiun hangzaba ya na scheme kau Board of Secondary Education Manipur Bosem na lauba High School Living Certificate Examination listing ani kun mga matang sahigi February tha asigi ahumsuba sayol fawbada pangthoknaba hotnari amadi exam asigi form fill up tha asigi tara taruktagi tawba yaragani haina Bosengwi chairman Akam Joykumar na phongdorakli wafam asing asi bapu parada leiba Bosengwi office ta pangthokpa pawgin from amada Joykumar na phongdokhibani mahakna makhata na phongdokhibada lamdam asida thokliba irang asina maram oiduna mahairoi singsu ningtina school kaba phangnadre amadi mipaiba kaya su phaunari adumakpo mahairoi singi pukning wakal hanthadana ba SSLC exam listing ani kulmanga matam chana pangthoknaba hotnari mahairoi sing asi aikhoigi lanni amadi jati asigi tungi yumbini makoibu fahanba haibase makoibu fahanba haibase laingak asigisu apambani exam matam su hanadagi ngangkhatna haidoknaba hotnagani amadi exam asisu ngangkhatna taunaba hotnagani SSLC exam listing ani kun mangagi oina form fill up lakliba December gi tara taruktagi hauragani exam asi mamangda pangthokiba matamdagi ngangkhatna mathang sahigi February gi ahum suba sayol fawda pangthoknaba pandam thamli exam ansi gangkhatrabadi exam haidokpada so thengtharakani maram aduna paikhalakliba khongtang asida mahairoi sing mama mapa oibe sing amadi school gi authority sing nasu saugat piyo form fill up matam sana taunaba hotnabada mari leinaba khudingmak nasu mateng pangbiyo haike loinana mamang chahida textbook phangdabagi awaba laikhiba ado koknaba lakliba chahigi oinadi textbook sing godown da leijare mari leinaba singna matam sana lobiduna mahairoi singda matam sana phanganse National Education Policy gi thabak thoram singda state asigi oinasu sothana lehodana ba board na angamba thakta hotnari NEP chana hanba ase matam chana tawgadaba thabak oibanina NCERT amadi SCERT gi thabak thoram singsu adumak pangthokli hiram asigi akhang ahi singsu mod adumak laujagani haike mak na hai textbook ki oinasu mathang chahi gi class 1 dagi 3 fawbagi lyric sing by color da namba hauzare amadi national gi oina NCERT na lyric ki syllabus semba lyric phongbagum Manipur gi oinasu board na lyric ase syllabus semba namba phongba tawbagi mahutta SCERT na tawbiragadi amuka hena kudong sagani board na exam sinbagi khakta oina leiragadi amuka hena mong tana exam tawba ngamgani haike nakal amaromda hauzik Bosemgi staff singna matam kaktana changsilakliba pen down strike asigi matangda paumi singna hangba wahangi pakum piraduna Joykumar na hai haukiba tha asigi November gi tang tara mahakna Bosemgi chairman oibagi matam asi loibani adubu order dadi 3 years and until purchase order haina panba maramna makhataba order thokri phawba board ki chairman oiraga lakhibani adubu laingaki niyom dadi chairman oibagi matam asi sahi ahumni aduga chahi ani amana makhata na sangthaba yagani haibani handaki matang asi dadi sahi gi makha sangthabagi wafam asi khanaroi haiduna anauba chairman launaba chahi asi gi October gi tang 13 advertisement ama thoke madugi matung ina mahaksu application thazin ki madugi matung tarakpada tha asigi tang tarukta mahakna Bosengwi chairman oire haibigi order asi lengakna thoklaba matung haukiba tang mapanda nauna join amuk tawbani mahakna Bosengwi chairman
नौना ओइरकपा असिदा स्टाफसिंग असी करी करंबा अपेन पेंदा लैबदगी पेन डाउन स्ट्राइक चथरक्लिबनो हाइबा अदु खंग्रे अदुमकपो महाकना अपील तौनिंगबदी इरांग असिना मरम ओइरगा माहिरोइसिंग असे निंगथीना माहि तंबा फंगनद्रबने मरम अदुना माहिरोइसिंग असिगी खल्लगा HSLC एग्जाम असे ngana पांगथोकनबा सेम सामिनसे एग्जाम ngana पांगथोकपा हाइबसे फॉर्म फिलअप किसु मखा पोनबा मरमना लाक्लिबा तांग 13 हौगदौरिबा फॉर्म फिलअप की थौरांग असी पुनः होटनमिनसे इरांगी सैथेंग मायोकनरिबा माहिरोइसिंगदा अहेनबा पोटलुम पीगुमसी हाइना जयकुमारना मखाताना फोंदोरखे होलिस्टिक प्रोग्रेस कार्ड अमा सेमदोइनी हाइबा होलिस्टिक प्रोग्रेस कार्ड सेमनबा होनरपदा अखोई तंगाई फदना क्लास 9 दगी तका होय 10 तका होय अदुगा 11 12 अदुना काउंसिल अदुगी मथों तावना अदु मदेन मखाताना फजररोय अदुना असुगुंबा प्रोग्रेस कार्ड असे सेमनबा होनरपदा तका होयबा अखोई मियामदा a lot of people are there in the state of Manipur as done in the other state. Otherwise, the Nasuma come the way of the common and the Padamda, or say, activities currently, high activities in say, I know Sip and Zargadi, Sam, Seki, Hagadra, I buy activities, Marie Kapche, Pangkona, or Ziki, Hariba, and Shatiki, head of department, Pabiriba, Idra Badudisina, or the Chiamenda, Hogibat. 22nd November 2024 la akwai na khoi damakta sugumai activities me amje pangthong na ba mamang tha November gi kunmanga gi ayuk leimakhongda leiba yankhai ga taret Mountain Division Army Headquarter da thabak suba chatkiba Laishram Kamal Babu Singh mafam khangdana lairakkiba ngasiga thana numit 19 ni sure Thaudok asiga mari lainana Manipur High Court na semkiba inquiry committee gi maikaidagi seal cover the committee asina Kamal Babu gi khongul lina bagidamak chathakiba thabak thoram singi report ngarang High Court asida pikhalakre inquiry committee asi Manipur High Court ki Chief Justice Dr. Krishna Kumar amasung Justice Golmai Gaifu Silu Kabui gi division bench amana tha asigi ahumda semkibani Hauzik Paubada Thiva Fangdana Lairiba Laishram Kamal Babu gi Manau Nupa Laishram Brajawansina petitioner Oiduna Manipur High Court ta Mayambagi Langlalangjin Puthokpa Ngamdabadagi Mayokta Mamang Thagi Kuntarukta repetition criminal number 20 of 2023 file Taurakibani Manipur High Court ki division bench asina Mamang Thagi Kuntareta case asi laukhatuna khanaraba matung numit nini gi matam piraduna case asigi respondent sing Manipur gi Chief Secretary Security Advisor DGP GOC 57 Mountain Division Commissioner Home SP Impal West amasung OC Sekmai Police Station Singda Kamal Babu Wumang kibagi thaudoka mari leinana report pikhalaknaba direction pikibani adubu division bench asina pikiba matam handoklaba fauba respondent taret asina makoigi oiba report sing court asida pikhatlakpa ngamdadana lakibani Adumoinamak Kamalgi Matangda Sekmai PS na 0 FIR case ama laukhatkibagi mathakta Gemnan Saparmaina PS na FIR number 80 clause 11 listingani kunmari register tauduna laukhalakre case asi BNS ki section 143 3106 amasung X section 25 1/C makhada laukhatpani haina division bench asina phongdokhi Makhatana Manipur High Court ki division bench asina tha asigi ahumda petition asi amukhana laukhatuna hearing chathabada GCO 57 Mountain Division gi maikaidagi affidavit ki mawongda pikhalakadaba report court asida submit tawrakhibani amaromda court ki direction matung inna semkhiba Kangpokpi district magistrate na lusingba SP Kangpokpi SP Impal West amasung GOC 57 Mountain Division sing yawba inquiry committee asina seal tawduna court asida pikhalakhiba report ado court asina yenglaba matung Gemnan Saparmaina PS na laukhalakliba case asigi investigating officer na makhatana investigation tathabaga loinana committee gi maikaidagi Kamal Babu gi langlalangjin khangba ngamnaba thabak sing pangthokpaga loinana madugi report ama tha asigi 18 da court asida submit tawraknaba direction pikhibaga loinana numit aduda case asigi makhataba well su sathagani haiki
ngarang chathakhiba Lok Sabha gi zero hour session da hauzik Manipur da sathariba irang asigi marik sumba wafam Union Home Minister Amit Shah na House da thamgadabani haina Congress Party gi luchingba Gaurav Gogoi da phongdokre mahakna makha taraduna haikibada Manipur da thoklibe irang asigi waroisin center laingak na loisinbagi mahutta lamdam asida afaspa thamjinba amade masing yamlaba parliamentary paramilitary force kaya thamjinduna lakle Manipur gi miyam na pamlibadi Union Home Minister na Parliament Manipur da thoklibe irang asigi marik chumba wafam karamba matamda thamgani amade Prime Minister Narendra Modi karamba matamda Manipur da lakani haibe asini masida natana lamdam asigi senmit londasu aduki matik phibam sokle haina su mahakna makata na phongdokhe mamang thagi kundagi haukhiba Lok Sabha amasung Rajya Sabha anigi ningtham mifamda Lok Sabha khaktada natana Rajya Sabha da su Congress yauna opposition party gi MP singna Manipur da thokliba tha asigi kunda kullom yauna chakliba mai muthatnaba khanaduna paikhalakadaba thabak singi warep oina lausi haina adjournment motion na singba pukhatuna haudoknarakpa leptre Uttar Pradesh ki Sambal da thokiba violence amasung US attorney ama adhani group na lupa crore kulhumdoi rongi senja thumja tauki haina phongdorakpagi matangda house animakta puthoktuna khannase aduga adani group ki wathok asi joint parliamentary committee da fawba thaduna yengsinhansi haiba yauna Manipur gi lan gi so waroisin puraknaba khannase hainarakpadagi house animakki normal business sing mapung phana sathaba ngamdana thengkhang kayarakta adjourn tawduna lakhibani Security force na chingnaba sing amasung tampaki mafam sing da area domination amadi thiba humbagi thabak chat lepalaitana chathari operation asigi manung sanna Sandal district ki sarang tampak amadi haringku da thiba humbagi thabak chathabada khulai kya fagat pangangkre phagatlaba khulai sing adudi AK47 rifle ama magazine ama 9mm pistol gi magazine ama local made mortar pampi ahum amadi single barrel gun ama ni haire nakal amaromda Churachandpur district ki Taising area da security force na thiba humbagi thabak chathabada kusu khulai kya su fagat pangamle fagatlaba khulai sing adudi .303 rifle ama 12 bore single barrel mari 9mm pistol ama .22 rifle ama 12 bore shotgun ama 7.62 mm gi kapayariba maru taramathoi 9mm gi kapayariba maru manga .22 gi maru ani 12 bore gun gi maru kunthra taruk .303 rifle magazine ama amadi pistol magazine ama ni haire marak asida security gi akhannaba saksin tharanga loinena National Highway 37 Imphal Jiribam lambida pochai puba gari samaga kuntaruk amasung National Highway 2 da Imphal Dimapur lambida pochai puba gari sahunga humputara nithoi akanba maongda ngaksenbaga loinena pusilakre haire mathakta state asigi tongan tonba mafam samaga tarukta checkpoint sing hangdoktuna asat ok sing check tawbagi thabak kana chathari Irangna maram oiduna lanjenarubadagi mayumayumda hanjinaraklaba kumbi esigi fabakchaw ikhagi miyoi kyana thawayawna ingkhol koiduna mana masing mai pakna tharamba laumi tareta MLAS Prem Chandrana lupa lising manga gi case award khusinakre thabakka na sunomba thawayawba laumi singidamakta di darkar oiba mathau taba khudingmaksu amata watana pigani haina MLAS Prem Chandrana phongdokre haukiba sahi asigi lising ani kulhumdoi gi mi ahumdagi haurakhiba irang asigi mafam ama oiriba kumbi assembly constituency gi torbung gram panchayat ki manung chana leiba ward number 4 phabakcha ikai mamang lekai dalan jenarubadagi mayumayumda hanjinaraklaba miyoi kayana kobi full ko bilai hawai tharak
broccoli, hawai mubi, khamen asinba, alu yauna, ningthamgi mana masing mai pakna tharamba mafam singda MLA na koina chattuna laumi sing adu bu pukning thaugatuna case award sing adu khusinnaraduna MLA S Premchandra na haikibada aikoina nungti numit khudingi kaithelagi leiraga chabagi mahutta isage ingkholdagi kitchen da sijinnariba polam sing asidagi yamdrabada sada kunkhak saving taurabadi aikoi karigi wagadoribano asumna mai pakna department ki maru marangai duna thawai yauna thabak kanna suduna matamgi mana masing puthok-tuna semitlon-gi fibam hengat-anbada fagat-anbada chauna mateng oibata natana sinjakta mipan tangdaba lamdam ama soidana oiba ngamlakani hairaduna isinggi awaba leirakpa matamda sijinnanaba ingkhol koiriba laumi singi damak water pump electric motor amasu hayengmak piragani haiki Lanzen narubadagi hanjinarakraba phabaksaw ikai mamang lekai gi laumi singna phongdoknarakibada MLA na kun thadok-tuna lanjenaba yauroi haiduna Lanjenaba yaroi haiduna maru marang amadi paisa fawa pibiduna aikoigi hingnaba lambi pibiba ase yamna apenma po I haina MLA bu thagatpa phongdorakle Maripu mangarak suba nupilan thorong ngasi Imphal da leiba iboyaima sumang lila sanglenda nupilan ningsing numit thopanglup Manipur na sinduna pangthokre thorom aduda mithunglen oina President Laisram Mema Chairman nupilan ningsing lup thopanglup Manipur Chief Guest Aribam Nautuneswari Devi Retired District amadi Session Judge Guest of Honor Sarto Hoinu Com Member Com Tribe Organization Valley Piring Hoinu Chothe Lamnang Hopi President Sote Women Society Faumai Puiruna Kabui President Kabui Women Organization Manipur YK Iris Thangal Advisor Thangal Women Union CH Asim Aimol Executive Member Aimol Development Society Dr. Khulakpam Sapana Research Assistant Center for Meitei Pangal Cultural Studies Manipur Dr. U Tothum Maring Women Union Thangasem Thanga Secretary Siru Women Union Jula Thinglai Former Chairman Bada Resource Person Dr. Nauram Joykumar retired HOD Department of History Manipur University Moirangthem Ranjana Assistant Professor Department of History Standard College na susaruk yake Thorom asiga mari lainana lup asigi Chairman Laisram Memana phongdorakibada Chahi khudingi lepa laitana chatharakliba nupilan ase handakna hena thawai yauriba ase laikhidraba ima singna British SINGAMAYUM naduna lantheng naduna tungi mirol gidamak ngakpi senbiduna thamlamba lamdam asibu macha aikhoigi haktakta kuki terrorist ki makutta takhidanaba amadi tungi charol surol gidamak aigi magi haiba khaidaba Manipurda khundariba miyamna aikhoigi haiba wakhallonda lamdam asigidamak lantheng naduna kallasi haina phongdoknarakhi Asuba nupilan palolesya ngasi koina koski ekwi kona jaraga ngasi sinta ai khadana koina ngasi ni nupilan asi pathum asuba nupilan asya enna yamna interesting leina pangthok jari ngasi atay amagi natte hojik jahi khudinge koi pangthok na lai adubu layoi khrabe ima singduna thobiramba liklam mayam ama ngasi ni tangai phadana ningsangdaba yaraktraba ima singduna thambiramba liklam mayam haibadi British miyoibagi wangang hainaba matamda numit tararoi numit taba leitre haiba kallaba British singdu bhawada aikhoigi leibak sidagi ima singduna khokjet bachi langaga ima singduna khutta tem painaga mugoi bu inthokdana aikhoigi Manipur sana leibak kalambiba amadi ahanba ani subalat amukna chabagi damakta cheng chak miramda thadoena ima singduna khokjet bachi langaga honarkhiba mayam do madudi aikhoina madu amukana ningsingaga ngasidi aikoi hojik leiriba iramdam machida aikoi sabam thapam khangdaba iramdam yumni haiba
ꯂꯩꯍꯟꯗ꯭ꯔꯕ ꯃꯩ ꯊꯥꯗꯣꯛꯇꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯑꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯅ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯍꯧꯈ꯭ꯔꯤꯕ ꯏꯃꯥꯁꯤꯡꯗꯨꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯛꯇꯛꯇ ꯑꯃꯨꯛ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯒꯗ꯭ꯔꯥ ꯃꯤꯉꯣꯟꯗ ꯊꯨꯒꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯃꯃꯥꯁꯤꯡꯒꯤ ꯆꯧꯗꯥ ꯅꯧꯗꯥꯒꯤ ꯏꯅꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯟꯖꯔꯒ ꯈꯟꯅ ꯅꯩꯅꯔꯀꯥꯟꯗ ꯏꯃꯥꯁꯤꯡꯗꯨꯅ ꯀꯝꯗꯧꯔꯒ ꯀꯟꯈ꯭ꯔꯕ ꯕ꯭ꯔꯤꯇꯤꯁ ꯇꯥꯜꯂꯝꯃꯤꯕ ꯑꯗꯨꯒ ꯃꯤꯔꯝꯗ ꯆꯦꯡ ꯆꯥꯛ ꯇꯥꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯒꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯄꯦꯔꯥꯂꯥꯏꯁ ꯇꯧꯍꯜꯂꯛꯄꯁꯦ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯑꯗꯒꯤ ꯆꯤꯡꯅ ꯑꯃ ꯇꯝꯅ ꯑꯃ ꯇꯧꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯕ ꯄꯣꯠ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯦ ꯍꯥꯏꯔꯒꯁꯨ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯕꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯃꯆꯦꯠ ꯃꯆꯦꯠ ꯂꯥꯡꯉꯒ ꯏꯔꯝꯗꯝꯒꯤ ꯖꯥꯇꯤ ꯑꯁꯦ ꯑꯩꯒꯤ ꯃꯥꯒꯤ ꯃꯤꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯍꯥꯏꯕꯁꯤꯅ ꯚꯥꯎ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯏꯃꯥꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯨꯝꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯛꯇꯛꯇ ꯃꯨꯠꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯍꯥꯛꯇꯛꯇꯁꯨ ꯌꯨꯝꯐꯝꯁꯦ ꯃꯨꯠꯇꯅꯕ ꯑꯩꯈꯣꯏꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯅ ꯊꯝꯃꯝꯅꯕꯒꯤꯗꯃꯛꯇ ꯏꯃꯥꯁꯤꯡꯅ ꯀꯟꯕꯤꯔꯝꯕ ꯌꯨꯝꯐꯝꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ hana kalaga hena kalaga kanjana thambiram ne wakalon nga sigi sukuma nupilan palola se hena thawayam no hona jabani haibo wapam se ai praja myam Maripu mangarak suba nupilan observation nga se Manipuri in Kolkata make women wings sa sinduna pangthokre hariba nupilan observation asi Kolkata gi Eco Park New Town da su pangthokhe Manipuri nupi lingzen fearless females haibagi theme oike Ningol United Progressive Initiative nupi New Delhi amadi prithibida lairiba women organization kayana khusam naraga amata oina pangthokpa nupilan observation amani Manipuri in Kolkata mekki oina nupi humpumuk yauna punna miyoi chamamuk na punke nupilan observation asiga mari leinana haukiba November gi 15 dagi thiba phangdana lairokliba Laisram Kamal Babu Singh athubada thadok piraknaba demand su tawkhe Malengi Laipaksin Batungna Pangthok Nabagom Integrated Rural Development Service Organization IRDSO Wangjing na Sinduna Numit Tara Taruk ni Chupna sa Tarakli ba Activism Against Gender Based Violence Campaign gi Saruk ama oina International Human Rights in Palan Thauram Pangthok tuna miyam gi khongchat ama Wangjing da satuna pangthokre mamang thagi November 15 dagi hauraga sa Tarakki ba campaign asigi saruk ama oina IRDSO na State Commission for Women amasong Wings Thawalga kusam naraga sinduna mahiroi sing yauna sa thakiba khongchat adu IRDSO office mamangdagi IRE Group of Institution Wangjing gi founder principal Rajikumar Narengbamna lamthaduna Wangjing Kaitel gi akoibada chatluraga amok halaktuna IRDSO gi office ta loisenke Khongchat aduda nupi angang gi mayokta sa thabam yot minay khudak talepo nupi angang singbo yum da aki tuzung bayaw da na hinghallo nupi angang sing sana pot nate hakpu panthahan bahay basi hakpu matpani miyoy bagi hakkidamak aikhoy punna lep minarase nupi gi hak miyoy bagi hakni aran bagi mayokta aikhoy punna lep dasi haiba iba placard kaya sizin bagal loinana kholaw kaya lauduna miyamda pausel pike ngasigi campaign asida saruk yakibi IRDSO gi promoter oinam thoibina paumi singda phongdorak pada mamang thagi November 15 dagi hauraga December 10 fawba numit 13 ni chupna sa tharokliba activism gender based violence campaign gi saruk ama oina campaign loisinba numit December 10 asida malengi miyoy bagi hakki palan thoram pangthokada bado laibaki oiriba phibam asina yaithораktuna ngasi asigi khongchat amaga loinana malengi miyoy bagi hakki palan thoram asi pangthokpani haike thoibina makhata na haiki bada malengi miyoy bagi hakki numit isingani kunmari palan thoram pangthokpagi maruoiba pandamde Malem sinba thungna sahi khudingi December 10 da Human Right Day pangthokli masina malengi khwaidagi anauba malengi wasak ama oiriba Universal Direction of Human Right UDHR gi chahi surakpagi thoram pangthokli Human Right ki numit asida aikoina miyoy bagi haksing asi karamna solution gi lambi ama oibage haibado mieng thamme isana ngakthok sanaba amadi afabaromda puraknaba karamba maru oiba thodang lauri haibado khangalli UN gi Secretary General Antonio Guterres na haikibagum
मियोइबगी हकसिंग असे शांति लेबा अचुंबा अमसुंग मिपुंग खुदिंगमक यावबा खुनाई असिगी युमफमने सही असिगी थीम आइखोइगी हकसिंग आइखोइगी तुंगलमचत हौजिक हौजिक हाइरिबा असे आइखोइगी नुंतिगी पुंसीदा मियोइबगी हकसिंग मरुओइबा अमसुंग मरी लेनबा अदुमक खंगनबा खोलाउने आइखोइना हेड स्पीच की मायोक्ता वांगांगदुना अरानबा पाउ संदोपा सिंगदगी अरानबा पाउ अदु सुमथोकलगा वखलोनसिंग होंदोकनबा खुदोंचाबा अमा फंगले मसी मियोइबगी हकसिंगीदमक मालेंगी ओइबा खोंजंग अमा अमुक खना थौना हापनबा पाइखतपगी मतमने मियोइबगी हकसिंग असे तांकक कयादा खोंगाउनरी सही असिगी थीम असिना आइखोइदा निंगसिंगहली मदुदी मियोइबगी हकसिंग असिना तुंगी फिबम सेंगतपनी हौजिक हौजिकमक आइखोइना हक पुमनमकीदमक मतम पुमनमकता लेपताई ngasi Manipurgi miyamna yamna sathiba miyoibagi haksingbу matpagi thawong asi mayoknari madugi manungda sexual violence extrajudicial gi mihat mipun yumsing thugaiba manghanba forced displacement otpi naibiba amasung miyot minai haribasing asi yauri maram asina aikoi hauzik mikap thokpagi matam oire aikoi isana isagi hakpu ngaknaba punna aset pakhongphamda latminabagi matam oire ngasi IRDS onasu Human Right Day asiga mari lainana Manipurgi miyamgi hak amasung tunglamsat kidama khongsat ase sinjabani haiki koigi IRDS amasung Women in Governance thawalgi koi wing team ga loinana koigi November gi tang kungar manga dagi December gi tang tara phawbase koi 16 days activism gender based violence ki koi activist ase koi pangthoga koi adum lakbani abu tungan tungan ba thoram dai koi na pangthokre akoi street campaign tawgre adagi koi tungan ba radio channel da aisa akoi gi ai pi musu angangi sathari ba ot anei sigi khana nei na ba discussion kaya amasu tawgre du ngasi nahan December gi tang tara da loisan bagi thoram ma pangthokada bani adubu akoi numitu da akoi lebaki oiba asauba amukona sinba rally ama laikibana maram ora ngasi nupi langa loina na akoi December gi tang 33 sida akoi rally asi IRDS amasung wing thawal na pul Thawbal District Police amasung Marisuba Assam Rifles ki apunba kangbu amana ngarang Thawbal athokpamda leiba HDFC Bank manaktagi aina thingkraba Pre-Park Progi Kader Aum Phare Myoising Adudi Nambram Indrajit Singh Sahi Kunithoi Rajkumar Mohen Sana Sahi Kunmathoi Amadi Warepam Albert Maitei Elias Thoi Sahi Kunmathoi Kawi Makoidagi HE Health Grenade Ama Lup Asigi Dima Letter Manga Amadi Honda Bike Ama Fangle Hari Makoi School College Amadi Lenga Kiloisang Singdagi Sal Khaibada Cheneba Myoising ni Kulngakpada kuki militant singna kaptharakpada bomna panbadagi soktuna lairiba ibo chaubagi layengbagi mateng oinanaba lupa lising kunteng banglakre chatliba sahi asigi January thada andro kendrogi manung chanba tumu phongdagi khulngakpa sorok khaibam ibo chauba sing apok palai khidraba s iboton sing kuki na kaptharakpa bomna panbadagi siza hospital da matam kuina layenglaki adubo laibak thibade mitna matang ke khut yat leng bangamdre amade ningsingbagi sakti su sada marifu tara mangkre apokpa babasu masagi oiriba phibam asida laibangam dadana wakhal nungai taduna langol singda thauriyanduna sijakre amuksu apokpi mamasu laikidre hauzik pora khonjilda laiba masegida lairi adubu makha tana layengnaba paisa laitabadagi awaba kaya mayoknari haiba pau asi tabadagi apunba sorok haibam sagai trust ki member singna angamba senpham puthokna duna lupa lising kun mateng panglakhibani tengbang khongchat aduda trust ki president tomba sorok haibam secretary basanta sorok haibam treasurer manglem jaw sorok haibam vice president naba sorok haibam convener Ojit sorok haibam amade harida sorok haibam amade chawba sorok haibam na su saruk yakhi tengbang khongchat aduda trust ki president tomba sorok haibam na phongdokhibada chahi ani sugadaro kangluki lan asina lanjadraba nupi angang yauna miyoi kya laikhidre kaya amana asok apan nangduna soinaiduna leiri kaya amana mayum makai tangoi onkre aduga yumsing aduda leijaramba miyoi kya na lanjena duna leiri hairiba lan asi center laingak na athuba matamda warisin purbirakna ba hotnabiyu Manipura leiriba miyam pumba khamtheng na wari haina phongdorakli Writers Platform Ritplat Manipurgi Anirak Suba Mapok Kumon Thauranga Mari Lainana Kumza Lising Ani Kun Mangagi February Tang Kun Mathoi Malengi Mamalon Numitki Thauranga Mari Lainana
पांथोकलगनी हाइना राइटर्स प्लेटफॉर्म रिप्लेट मणिपुर की पब्लिसिटी सेक्रेटरी संजीत कुमार सगोल सेमना थादोरपा चेरोल अमना खंगलकले लमदम असिगी येलहौमी अयीबसिंगना ममांगी चहीगी लिसिंगनी कुलहुमदोइदगे लिसिंगनी कुनमंगागे जनवरी की तांग 10 फाउबगी मनुंगदा फोंगबा लाइरिकसिंग कॉपी अहुम अहुम लिटरेली अवार्ड सिंगिदमक थाजिलकपा यारगने रिड प्लेट लिटरेली अवार्ड सिंग अदुदे मथंग सिटना रिड प्लेट इंटरनेशनल अवार्ड लुपाली सिंग 10 सखंगसे लेंयान अमसुंग मोमेंटो कच्चबा राइटर प्लेटफॉर्म रिड प्लेट मणिपुर कल्चरल अमसुंग हिस्ट्री आरके पकासना अमसुंग हौबम निंगोल लिंगथेमचा ओंबी अमुरई सीजन सिंग मना लुपाली सिंग 10 सखंगसे लेंयान अमसुंग मोमेंटो कटपीरकपा डॉक्टर राजकुमारी नयन सना देवी अरिबम लाइरिक नत्रगा अफोंबा नावरेम मैनो सिंग निंगसिंग लोइना सिलोन मना लुपाली सिंग 10 सखंगसे लेंयान अमसुंग मोमेंटो कटपीरकपा डॉक्टर नावरेम सना तोंबा सिंग मणिपुरी लोन अमसुंग मयेक चौखटनबा इबा थिंबाइजंग खोंगनेम सिंग निंगसिंग मना लुपाली सिंग 10 सखंगसे लेंयान अमसुंग मोमेंटो कटपीरकपा डॉक्टर थिंबाइजम स्वरण कुमार सिंह सानबगी लमदा इबा अइबा कलम लिस्ट इबुथौ पाखंबा अमसुंग लेसना इपा लिकल मना लुप लिसिंग 10 सखंगसे लेंयान अमसुंग मोमेंटो कटपीरकपा डॉक्टर ओक्रम इबुथौ पीपल लाइसेंबा इनात लाइनिंग लाइसोन मोरांगथेम निंगोल सिंह ओंबी नोंगलेमा लेमा लोइना सिलोन निंगसिंग मना लुपाली सिंग 10 सखंगसे लेंयान अमसुंग मोमेंटो कटपीरकपा एसके अपानबा अमसुंग मसा नुपी सिंह रिड प्लेट प्रेसिडेंट लोइना सिलोन मना लुपाली सिंग 10 सखंगसे लेंयान अमसुंग मोमेंटो कटपीरकपा युमनाम कुमार प्रेसिडेंट महाकी अपोकपा युमनाम मनिक चानगी मिंगदा नैना वरेंग लाइरिकी दमक कटपा कंगबम साउबा मैतै लोइना सिलोन सेरेंग मना लुपाली सिंग 5 सखंगसे लेंयान अमसुंग मोमेंटो कंगबम ओंबी तखेल मयुम निंगोल बिनारानी लेमना मकुबोकी मिंगदा कच्चबा हुइरोम तोंबा मैतै निंगसिंग लोइना सिलोन शॉर्ट स्टोरी अवार्ड लुपाली सिंग 5 सखंगसे लेंयान अमसुंग मोमेंटो कटपीरकपा हुइरोम दमेंद्रा मैतैना महाकी मपुथौगी मिंगदा कच्चबा सगोलसेम कोकिल निंगसिंग ट्रांसलेशन अवार्ड लिसिंग 5 सखंगसे लेंयान अमसुंग मोमेंटो कटपीरकपा सगोलसेम सांची कुमार मैतै लोन मणिपुरी अतोपा लोन हंदोकपा हाइरिबसिंग असिनी थौरम असिगा मरी लेनना इंग्लिश पोइट्री एस्ट्रोलॉजी लाइरिक इफ आई वेयर अइबा कैसाम केसोरजित अमसुंग रिसर्च जर्नल लोइनना सिलोन फोंदोकजगनी इम्फाल की मणिपुर प्रेस क्लब की लोकताक हॉलदा थौरम सिंग असि पांथोकनी मथक्ता पल्लीबा रिड प्लेट लोइनना सिलोन साहित्य की मनासिंग असि इदमक्ता मरी लेनबा लाइरिक सिंग थाजिलकपा अइबा सिंगना मसा मसा की बायोडाटा पासपोर्ट साइज की फोटो अनी लोइनना प्रिंट इलेक्ट्रॉनिक अमदी सोशल मीडिया दा हापखिबा नुमित्तगी हौरगा कुमजा 2025 की जनवरी 10 फाउबगी मनुंगदा इम्फाल ईस्ट के लंगदुमदा लेबा राइटर्स प्लेटफॉर्म रिड प्लेट मणिपुर थाजिलकदबा लाइरिक सिंग ममांगी सही रोल सिंगदा माना हन्ना फंख्रबा आकपीगनी मना हन्ना फंख्रबा सिंगी खन्ना जरोय अकुप्पा मरोल सिंगी दमक मोबाइल नंबर 9774178987 नत्रगा 9089478327 दा पाउ फबिरकनबा खंगलकले चलिबा दिसंबर की थासी की तारीख अमदगी तरुक फाउबा पंजाब की तरंदा पांथोखिबा 12 सुबा सब जूनियर नेशनल वुसु चैंपियनशिप ता मणिपुर की महु सिंधुना सानारुबदा मेडल फंगलखरबा खापो संबंगी वुसु एकाडमी प्लेयर सिंबु तरामना ओखरे चैंपियनशिप अदुदा एकाडमी अदुगी सानारोय अनीने सरुक यारुबदा मखोय अनिमक मेडल फंगलखे सानारोय सिंह अदुदी वाई याइसना देवी महाकना केजी 53 सिल्वर मेडल अदुगा एल इंथोयंगानबी देवी ना केजी 13 ब्रोंज मेडल फंगलखिबनी ngarang
Makoi anibu miyam amadi akademina taramna okhi makoi bu taramna okpagi thoram aduda sifu T.S. Noren Grandmaster N.E. Wushu Academy Khapo Sangbangi President K. Fazaton Devi Advisor K. Soba G.S.N. Chandra Kumar Joint Secretary Ramananda Maibam State Coach M. Ronald International Medalist na singba kaya saruk yake. Chatliba tha asigi tang amadagi taruk faubada Baba Buddha Sahib Diwan Holda Chabewal District Taran Punjab ta pangthokiba Kunmari Suba Sub Junior National Wushu Boys and Girls Championship ta under 23 years 21 kg Wushu Sandada silver medal lorok pangamlak kraba sarangthem Dingku Singh qualify apunba lof qualify mamang ibuthau nongda lairan pakhangba Laibung qualify da ngarang taram na okre taram na opagi thoramda Nasau Zilla Parishad के ex-member Thiam Dilip Mitai KAL के president Maisnam Tes Mani Devi Khoizuman qualify Gram Panchayat की chairperson Thaudam Ahan B Devi Mothers Pride Academy qualify की co-founder Konzembam Devendra Singh amade Khongdram Basanta Maitaina athoiba mitung lensing oina saruk yake Thoram aduda silver medalist Sarangthem Dingku amadi atai saruk yaminaruba sanaroi singbo lai pareng sibiduna lengyanyan biduna taram oktuna pukning thawgatki KAL Mothers Pride Academy qualify ki co-founder Konjengmam Devendra Singh amade Khongdram Basanta Maitai amasung atopa miyoi singna silver medalist Dingku da sel gi mana singsu piki amadi pukning thawgatki loinana Dingku gi Kosing Amuko gi Vice President Dr. Norendro Thoksom Musu Kosing Ningthaujam Bizen Singh amadi Moirangthem Ramesh Chandra Singh so lai pareng si biduna lengyanyan biduna taram okhe Dingku gi coach Moirangthem Ramesh Chandra na phongdorakhibada sanaroi singna sanaba chatlamdaida awaba kaya mayokna bana sanaba halaklaga okpiba asigumna sanaba chatringai sanaroi singda mateng pangbirogadi medalist sena puthokpa achobada mateng oigani haike Okpagi tharam asiga mari lainana Khongdram Basantana phongdorakhibada haujikti Dingku qualify gi oidre Manipuri miyam gi oire leiriba thauna hanba yade aduga sanaroi singna chatlamdaida awaba hanthanaba mahaki maikaidagisu angamba tengbang pigani aduga sanaroi singbusu mateng pangnaba system ama segatpa mathau tai bank account hangbiduna miyamna account da hapsin biba financial management ama thambiba changi masigidamak makoibu takpi tambiriba course singna lamjing binaba appeal tauki amade course singbu kathokpagidamakta thagatpa phongdokhe I sinjage masu de ke pasat boxer lupa sama le sina lupa sani jonsi sani le sami jonsi double wehen bakma khumsangi masi financial management se apoi haiba changi atoi tadi primai pakni bahut thar se tamjarkan rusugi lanjing lapta pide busi champion ni I thaga se I salute aduga masi la dengu you are the hero of the classified you are the hero of the Manipur hare video I sinjage masu Aroibada Maroiba pausing amuka hanna ningsingjari Haukiba lising ani kulhumdoigi me ahumdagi lamdam asigi nupi singna laurokliba thaudang aikoina kaupam thokte haina Chief Minister Ran Baron singna phongdorakre Semna lauba high SLC examination lising ani kun manga mathang chahi gi February gi tha asigi ahum suba sayol fauda pangthoknaba hotnari Kamal Babu gi matangda High Court ki direction matung ina sem kiba inquiry committee ki report sil cover tawduna pikhalakre Karamba matamda PM Modi na Manipur da satkani Amit Shah na kaidangoi parliament ta Manipur gi matangda wafam puthokani Gaurav Gogoi Security Force ki operation da bom yaw na masing yamlaba khusu kulai sing kaya fagat pangangkre amadi Kumbi AC gi Fabaksa ikai gi Lomi Tareta MLAS Prem Chandra lupa lising mga gi case award kusinekre
Hojikki oina Mami TV na sandokjaba Manipuri pau loisinjare makha taba pausinggidamak Mami TV bu mieng taduna laibiyo.